oiba pau irang asi loisanabagi damak maitai singna mayamba amadi mache ama oibagi thodang lofam thui haina CM na phongdokre Campaign for JFD gi khongjang makha chatharakpa oina hayeng dagi lenga ki loisan sing boycott tawre haina lauthokre JFD na kaukiba general strike sawgaladuna tampaki mafam singda pak sanna khongjang changsinkhre State amadi public ki marakta laihanduna laingakta census ki duty piriba singbu bali ge hameng oihanbiganu haina wakatakli amadi miyamna taliba dabi asi center na mangzauna na khangfam thokpani haina MPCC ki president o ibobina phongdokre Mayam Khurumjari ISCOM media ki prime time Manipuri news miyeng tabiri ba khwai punamak pai pinki okramna taramna okchari maroiba paw sing sandokna pizari Art and Culture Minister Khuraizam Lokena Sinduna ngasi lamdam asigi artist singi mihut kangbu amaga Chief Minister Yumnam Khemchan ka unaduna lamdam asida thoklibe irang asigi matangda wari sanana bagi mifam ama Chief Minister gi bangloda pangthokre Chief Minister ga unabadu da sarukya kiba artist singna lamdam asida khunda minariba Furup kuntra mangarom asi artist singna ai Manipuri ni haiba stage play ama puthoktuna mai horol dagi nungsi chanana laiminaraklaba furup singi marakta ingtapagi wakhalol adu nahongna na sagatpa matam oire haiba yauna lamdam asida thengnariba tongan ba issue singi matangda pukhatuna wangangki Artist singna phongdokhiba wakhalol sing aduda Chief Minister Yumnam Khemchana thagatpa phongdokhibaga loinana mahakna haikhibada lamdam asida thokliba irang asi furup anigi marakta oirambadagi furup ahumgi crisis oirakli irang asi loisan ge hairabadi maitai furup ke mayamba amadi machi amagi thodang adu lawba mathautai miyoi kharagi aranba adugi damakta furup amagi mipum khuding makpu tainabadi haunade nakal amaromda miyamna NRC gi dabi taliba sigi matangda palladuna Chief Minister na phongdokhibada Manipur lengakna state asida National Register of Citizen NRC chatna hanba haiba wafam asi saugatli lamdam asigi artist singna ngasi NRC gi matangda pukhalakli ba wafam sing asigi damakta lengak asina thagatli haiki Nakal amaromda ngasi Chief Minister ga unaba aduda sarukya kiba Art and Culture Minister Khuraizam Lokena phongdokhibada lamdam asigi apunbagi saktam gi damakta artist singnasu angamba thodang lawbiyu masida lengak asina artist singi damakta mateng pangnana ba sem saduna leiri hairi ngasi Chief Minister ga unaba aduda saknairaba sumanglila artist Sawgaizam Hemanta Tangkhul Naga folk artist Guru Ruben Mangsawa saknairabi actress Janam Lilabati actor Gokul Athokpam amadi maming leiraba saisakpa Konthauzam Bobin yauna Manipuri film amadi sumanglilagi maming leiraba artist amadi actor kaya loinana Art and Culture Secretary Naurem Pravin ga loinana media advisor to CM Oinam Sunil Susarukyaki Ani umsure aduna swaita yo la dandian yati ayo kolama srakra le nani ani lona ba ki khalaga ye brother ki big sister ke lodo ai ko na lo ga ko community ma plak phati de virus thengeta feasibility ga yenje swaga thabak suba ni sama ga puri thwe ani mudi kunjini ko khama ya da sakra labi si sama ga kunji kunji plak ni kunji na mi phatabala ni noi thumbi ga ra sing labi la phone kilometer ter musala asana ko ki masa maduda meti sama ga kun kaleba kuki gi ka do ai phatya ai ni ngam desine asana ko ki do mi kun ka ker kun du ga sama ni kun ni sa ko ni to den ekta akan ba tam irang na thola saba
자 이루수 없는데 사람은 뭐 부자 중인데 그런 거들이 소년 보는 때문에 사람이 이기는 거 있다고 와보면 내가 링렛들이 볼까를 렌자망시다 렌자망 우리지 배달을 사가고 수야 돼 아니 싸움을 그 차이를 맞는 거 아니요 아이폰은 남아가는 것도 들어가는 거 되게 많이 하이브들이 놈이 따라하는 무슨 렌자망한테 차이 또이나 하이드 아들이 이게 메테이 싸움하고 따라 하이브 그기도 아들이 버텨야겠다 मणिपुर से अखोई मैं आमतंग पुजन में है लेब कांगलू कुथरा मंगा से अखोई खुदमक से मणिपुरी नी अखोई खुदमक से मणिपुरी नी है भी वखल लोन गल लोइना अखोई कना करू खाइदो खाजिन तो ओइ खोतो खाजिन तो दि लेप कांद अखोई नुसी सानना कुमै हराउ तौदना तोंगान वा लीला तौदना इसै सक्तना तोंगान बा अखोई खुदमक से मणिपुरी दमक खल्लगा मणिपुरी नखै कनबा हाइबसे ngasi di अखोई आर्टिस्ट मैम सिंगिना अखोई पांथोक कदब थबक सिंगदा सुक्सोय सोदब की ममी ताहलगनी हाइब वखल लोन सिजु अखोई वनेवन सीएम द थमजरम NRC hana update taraba matungda census pangthokani haibada lengakna tasin usinadana leibagi mayokta JFD na thasi ki tang taret tara taret ki ahing nongyai dagi hoduna chatharakhiba general strike asi ngasi gi ahing nongyai da aroiba oire adubu hayeng dagi lenga ki loisang sing boycott tawre haina campaign for just and fair delimitation JFD ki convener Jitendra Ningomba na phongdokre wafam asing asi ching amadi tampa ki tongan balup singi maru oiba miyoi kayana saruk yaduna wangkhaida leiba wall club ta pangthokpa pawgi mifam amada mahakna phongdokhibani pawgi mifam aduda mahakna hai lamdam asida NRC update tawrba matungda mikok thibagi thabak chathagadabani haiduna campaign for just and fair delimitation JFD na tongan ba khongjang kaya changsinduna lakhiba amadi census pangthokpa asi lamdam asigi oina boycott tawre haina lauthokrabasu lenga ki maikaidagi census pangthoknabagi damakta enumerator amadi supervisor gi training makhatana chatharakna ba honarakliba asi tasingna laibak thiba amani hairiba miyamna tanliba demand asi lengakna tasin usinadana laibagi mayokta JFD amadi masiga chatminariba ching amadi tampaki lup singa punna pungni funipan gi general strike lauthokduna Manipur pumba chathariba asi ngasi ahing nongyaida loisan grabasu makhata ba khongjang changsin ba oina Manipur lenga ki leiriba loisang khudingmak JFD amadi Manipur miyamna boycott tawre adumakpu boycott asida lenga ki leiriba Electricity Department, Health Department, Education Department amadi water supply na chingba singidi komthokani haina mahakna phongdokhi mahakna makhatara duna hai tha asigi tang tara taret ke ahing nongyai dagi chatharakliba general strike asi ngasi ahing nongyai da loikhrabasu JFD oina khongjang asiki makhatana adumak chathakigani loinana khongjang sing asigi saruk ama oina lamdam asigi miyamna numidangi matamda maira rally chatpa wakat mifam famba amadi MLA singi yum singda chattuna hauzik miyamna taliba demand singi matangda makhoigi oiba kari firep lei haibadu hangbiyu nakal amaromda ngarang lenga asigi MLA sing yauna ngarang pangthokiba pawgi mifam aduda makhoina phongtokhiba wafamda Delhi jatuna center gi luchingba sing unagani hairiba wafam adu center gi karam ba luchingba sing no haiba adusu mayek sengna phongdok taba maram oiraga miyam gi mafamda makhoina chatkadoriba khongchat adu thajaba ngamde maru oina lenga ki oiba cabinet decision amat lawraba matungda center gi luchingba singda taksin ba haiba asina miyam gi apamba oiribani haina shu mahakna phongdokhi loina nangasi gi pawgi mifam aduda sarukya khiba working committee chandal people organization gi maikaidagi JFD amadi Manipur miyam na hayengdagi hauduna lenga ki loisang sing boycott tawduna changsin gadoriba khongjang asida Naga sing nasu mapung fana sagot kani amadi lamdam asigi yelhomi sing kannana bachang silakliba khongjang asi ching amadi tampaki miyoi khuding makna sagot minasi hainasu mahakna phongdokhi akoina mokhuda lori wari tu akoina lohoni buna cabinet decision am loraga ki Manipur lenga ki wari bo mapuraga ai bo record document am puraga sakko origadi maduda akoini hena Manipur meyam de hena pung thajaba lumba oigede bo ne du madu mokki oi atba mala ani kari sigi oilegi bo tanza sida akoini lume mini sugna akoini pangtu de ba akoini general strike se ekwo tabo matung hayem de gi akoi lebidi ba akoini lebidi ba dusingbo mayam sing kumna tanai haraga Education Department, Health Department, Water Supply Department, amadi Electricity Department se masina tabar lem horiba
department sing state amadi central government ki office khudimuk se ekoina boycott tawre hena koi laptop se lone na hairi ba marak sida ekoina laptop akoina laptop to ba makal ki ekoi education mayam su samsing jarkani amadi Manipur miyam ki asaw ki pamai asaw ki pangai se masu kok ti bani na madu pongtok ko ba mas ko di maida di pakta na sati wa bu amjari matanga lairi ba kibum sida Manipur miyam na hairi issue NRC aduga delimitation census ke munam de hen mamutana khangbi ba kaya ama yobuni na mapum khudungta protest ni pom pangtok piwa amadu ki khudung sa bolo rukanda ekoi lakser ga mari du khunda wangang je bi kan jama logi boina protest ni pom pangtok piwa basu amjari tawriba mayam se ekoi tungi yela humi sing tamak ne ha yuse lairiba luchingba MLA amasung minister singna ngasi phawba da si laire nokoi yawa do ekoi nu mateng pangne ha yuse kari amda pawfi do se yamwai jide aduna hauji tambak lairiba magi MLA da hangbugumna singi MLA da singisu lairiba magi naga gi MLA singina naga leader singna nokoi hauji manipur da chatriba vegetation amasung ban miyam se nokoi wakhanda kri laibibra hanglega mokoi ta sengna center na khoi da dabi tawri bisi kri condition da thambra amasung pigadra piroidra haiba asi hangbio haina chingi lairiba akhoi ge naga leadership insan sa ge MLA amasung insan sa ge leadership da hangbirga paujil jo akhoi thunganbio haibise ai request tawjumne as naga traptigi aduna hairiba wafong sing akhoi chu chem akhoi ge chathriba strike amasung akhoi no boycott tawribu miyam akhoi gi dabi du phangdri phawba akhoi hanthaba leitana le changchingba da akhoi seruk yari hachi naga ama oina aina phongdok lamdam asida census pangthok tringi mamangda NRC hana update tawgadabani haiduna JFD amadi miyamna kholaw kaya lawrabasu hojik pali belengak asina tasin usinadana leirakpasina maram oiraga JFD amadi masiga chatminariba ching amasung tampaki lupsinga khusamnaduna tha asigi tang tara taret ke hingnong yaidagi numinini chuppa Manipur pumba chatharakhiba general strike asina maram oiraga ngasi su state asigi nungtigi oiba miyamgi punsi singda chauna akaiba pikre maru oina JFD na kauriba general strike asina maram oiraga ching amadi tampaki mafam singda chauna sokan khibaga loinana tampaki maru oiba kaithel sing amadi dukan sing thong lonsin nakhibada natana lambida gari chatpigi chang aduki matik hanthaki loinana state asigi mafam singda leiba mailoi sang sing ayamba thong lonaki amadi general strike manungda pamdaba thodok sing thokdana bahaiduna security force ki maikaidagi akanba cheksin thawrang singsu laukhatki ngasigi ahing nongyaida loigeda ba general strike asina maram oiraga hauji state amadi national highway singda gari amata chena khidre maru oina just and fair delimitation na manipur da NRC tawdringaida census tawba yaroi haiduna lenga ki mayokta kauriba general strike asi saugatladuna ngasi mak Imphal West Imphal East Bisnupur Thobal amadi kakching na chingba tongan ba mafam singda leiriba ima ibel mera paibi amadi club ki thomi kaya yauna tongan balup singa khusamnaduna lambi thingbagi khongjang paktaknana chathaki adum oina makhudaki oiba ana layeng lining laishongi thoramga mari leinaba singi oinadi chathok chasinda akaiba pikhide loinana JFD na kauriba general strike asi sawgaladuna ngasi tongan ba mafam singda changsin khiba lambi thingbagi khongjang aduda NRC tawdringaida census tawba yaroi long live manipur haibana chingba play card sing season khibaga loinana akanba kholaw kaya sulawkhi adubu mafam kharadadi police ki kangbu sing laktuna lambida phaiduna uwa amadi tier mai thabana chingba sing lawthoknabasu honaki maru oina JFD amadi miyamna taliba dabi asida khurai lamlonggi miyamna mapung fana saugatuna changsen khiba lambi thingbagi khongjang aduda sarukya khiba khongjang loi amana hai NRC tawduna census pangthokpa yaroi haina Kurai lamlong da leiba ima ibel kayana lambi thingbagi khongjang changselliba sida emergency oiba servicing lining laishonga mari lainaba thabak singdadi ayet apan piba amata leikhide adubu ima ibel singna changselliba khongjang asida security force ki maikai dagi tan khaina na ba khotna khibada natana miyamda nongmai satuna ngamme haibagi matagum ulakhiba thong adu leiriba miyam asidasu usittabani makhoigi thong sing asina takbadi manipur lengak na ima maira paibi sing asibu kaisu leitana khalli haiba du takpani ngasi aikhoina changsiliba khongjang asi lamdam asidagi mitop khandoktuna
Manipur asi kansi haibani Manipur police kishu saruk yauribani haibasi khangadabani haibana chingba pendaba wafam kaya su phongdokhi Ako'y lambi thaba matam da ako'y lambi mi loin thaba nate ako'y duty tawba mi salali doctor wai basalali ana yek loi salali ako'y habdi yumda gari thogdotoni sana mi da ako'y thingwani akoduga ako'y na tawriba thabak sidi ako'y iram je kanabi da makta ako'y na tawani sidaida police kharana laaga ako'y bu hekta thugaidana hekta chongtaraga nomai ga nam khota tawbutudi ako'y gi duty thabak tudi yam thawong tudi yam phajadaba mawong ni moi mawong tudi misam baza amada nomai namaga ngamme haibagumna maina pabi amabu ngamme haibagumna nongmai pairaga nobai satlaga chingdaraga kumakpa haibasidi yamna thawoina usitabani aduna takpadi Manipur sakana maina pabi ima event singbu ka suletena khalle haibe mongdo moina akoi paja akoi je buhan bani Manipur sakana akoi paja myam je akoi je ka suletena khalam badagi sigi je ka suletaba police moina akoi je ka suletena uju uri baneba akoi na tawri base paja myang gi damak tini akoi Manipur kanje habi damakta ngasi gi khongjang je jangjali bani police moi gi damakta di moina moi gi sang sujauri moi di sakagi tulo ngai bani na moi gi uniform sepani na moi di ka suletena khalle ba akoi je Manipur NRC update amadi NRC sungtung tawdana census ki thabak changchilak pase akhoi sukya ya janide maramdi census haibasi NRC tawdana census tawkhaba haibasi hanadagi akhoi lejaram native people sigi mathak chiresta la iba immigrant oiba illegal immigrant kangbu sin hena masing yam salakreba makhoi mayam jingsina khunda daga Manipur gi chingmai ni khangdi akhoi umang wamang ni khangdi kokthok ga tasin khriba singsina Manipur gi geographical figures loina mokka hen khreba thugai bi reba pungthu thugai bi reba neba sina moi gi masing mayam jing Manipur ga tasal bi moi mayam singsibu handa sungkan khandu kana akhoi census si tau khriba tarati Manipur gi citizen na mo pon khriba ne citizen unthaba matamda Manipur gi akhoi native people akhoi na phangjar ba right no moksu makhoi loi phangkhadam ne ba I ban vote lepagi right phabu moi da pi khraga ne ba aduga vote lepagi right pi khraba matungda di akhoi gi Manipur gi oiba akhoi gi lamdam da hana dagi leijari ba native people na loram ba decision je moi no wona lokhala ne ba tungi miro jai su singi da bakani ngasi akhoi da thori pase akhoi ni ngasi chingau da matamda tungi jai su hor ba Manipur gi phang kari oge da ge ha ba se miyam loina khangnar ba pham ni akhoi ni ngasi ta hokda ba da chingna kaya haga ki patam na kaya le Delhi sina minority hoga hildi area da majority ki be ki mala ka ba adina akhoi ni ngasi haji ni se mai ni sinna am chi haji phone papa ni ta ni to chi je akhoi sinthana ta thok ki ko aduni matunda yalong ni wina lai ba akhoi mi am chi ki phajaba sense sama to bi habi ta mukta ko to je bani ngasi akhoi na to ge pose ngasi akhoi na thiung ta patar ke di Manipur ki bam aroi bi akhoi tu na Manipur gari hoi gani masjid kya to na khai do ki akhoi gi mitta sanchang na masi mayam jai su hori singin loin mak mai ba mayam ta phangla matani aduna India government ki mayok Manipur state government ki mayok akhoi na masi yate akhoi chingong ta ba yate mama ma wena akhoi lebak siki tam tungi jai su bi na makta akhoi ta hok ta ba yate ha bakta na akhoi ngasi thokchar pani India machana tabasing hana khandoklaba matungda delimitation pangthok pinaba haiduna central leaders singda taksilunaba 14 CSO kanglei paki mihut tara hayeng Delhi gi damakta Imphal thadoklagani haina luptara mari gi convener Santana hakpamna phongdorakli
Hiramasiga mari lainena ngasi Kaisampata leiba ipsagi office pangthokpa paugi mifam amada luptara mari gi convener santana hakpamna hai delimitation pangthok tringaida Indian citizen nataba sing khantokna bagi damakta NRC natragana manaba mechanism ama semlaga khantoklaba matungda delimitation asi tawbiyu haiduna hauji Manipur gi high court ta PIL ani writ petition ani thangkatlibani masigi manungda PIL ani asiki court ki proceeding da list tawduna lairibani maram aduna athuba matamda motion hearing pangthoklagani haibagi thajabasu lei loinana miyam gi apamba adu thabakta onthokpa ngamnana ba haiduna CSO tara mari kanglei pakna legal gi angle khuding makta akhang ahei singtana duna semsaduna leire maru oina numit khareni gi mamangda 14 CSO kanglei pa ki mihut singna Manipur gi governor ga unakhiba aduda census operation asi hana lefanba native India citizen sing khandok tringai da delimitation gi process asi paikat pidana ba governor ki mafamda taksin khibani adumakpu India ki citizen na taba sing khandok na ba khwaida gi laiba mechanism asi maru oina Assam da pangthoki ba NRC asini loinena Eastern Bengal Frontiers Act ki matung inna Manipur State Population Commission asida isana isagi native people sing khandokpagi power supiri bani hariba thabak thoram sing asi pangthokpada political will amachangi housing chathariba self enumeration gi process asigi numitara mangani faubagi manungda laingak nasu political pursue tobina ba khongthang lokhatpina ba haiba wafam sing asi Manipur gi governor ga unaba aduda thalamki adumakpu laingak ki mihut kharana ngasi Delhi da chatpadi haukhre khongthang asigi da maktadi 14 CSO na taramna oi 14 CSO gi maikai dagi su citizen committee ama semnana ba laingak ta taksin ba laikhre adubu 14 CSO gi wakhal manaba mihut tara punsinduna hayengmak Delhi gi da makta Imphal thadoklagani amadi mihut tara asi Delhi da numit humni marini camp tawduna leibaga loinana NRC natragana manaba mechanism ama sijanaraga native India na tabasing khandoklaba matungda delimitation pangthok piu haina taksingani maru oina khongchat asida 14 CSO kanglei paki maikai dagi ngamjaba thakta pursue tawna ba honagani karigumba masida yarakta bataragadi makhatana kari karamba khongthang sing changsingani haibadu miyamga tanaraga changsingani hainasu mahakna makhatana phongdokhi finding out of original Indian citizen prior to the process of any delimitation process in Manipur hai tareka sigi tongdringai sida koi chapni naduri ba koi nan koi government na simbi ba home department na simba demographic imbalance ki workshop tasu koi propose to zabani committee ma sim jena group kharana koi committee sem si yaning ba aduga khara mane yaning da ba yaupni na koi yazaning ba tangu ai tare koi punni nari ba koi wazame am siga community leaders sing siga hai ba koi gi leiri ba member tara sina hayeng si Delhi da chalakam ada Delhi da hana leramaba MLA sing amadi sida leiriba akoi using Manipur da lehoriba honorable chief minister home minister amadi moi spokesperson sing duda akoina unaba yaba mi gi list ama akoina makoida pizabani submit tawjabani akoina letter khara pi haiba letter sing sigi matung inna akoina hayeng dagi horaga hayeng nungdawaram dagi horaga numit umni mari gi si akoina Delhi da kem tawrakanda akoi lai chatmi naduri be chinnaw mayam akoi organization sing community leaders sing sina kem tawrakanda Delhi da NRC gi matang sida akoi gi miyam na pamiba original Indian citizen khando oma matungda delimitation tobiu masigi formula si NRC oina tobu yaragadi masi to or whatever government of India na khalakpa kari khange noina tomi se kaino miyam gi apam se kamai na pi ngamduri no aiba matang sida akoi Delhi wari sanana ba thorang toga koi lejare na koi miyam gi mukham da thamjage Manipur da census tawdringaida National Register of Citizen NRC hana update tawgadabani haiba demand the campaign for just and fair delimitation na haukiba tang taret ya ahing nongyai dagi hauraga Manipur pumbada kaukiba numin ini ge general strike ki ngasi nini shuba numita Kakching district ta laiba loop amadi miyamna saugatuna district asida su mapung fana lambi thingbagi khongjang chathakre general strike asina maram oiraga Kakching district ki tongan ba mafam kaya da su miyam gi mahusa ge punsida chaun akaiba pikhi hariba general strike asigi manungda district headquarter yauna district asigi maru oiba kaithel sing haibadi Kakching Palel Wabagai Hianglam Sekmaizin Waikhong Kakching Khunou Sugnu na Chingbada Dukan Sing Thonglo Nakhi Amadi
तंगाई फदब थबकसिंग नतना लंबीदा गाड़ी अमता चनखिदे डिस्ट्रिक्ट असिगी मनुंगदा लैबा माही तंफम संग अयाम्बा थोंग लोनखि लोनेना पामदब थौदोकसिंग थोक्तना बहाइदुना पुलिस की माइकैदगी कन्ना ngaksenबगी थबकसु लौखतकी हाइरी जनरल स्ट्राइक असिगी मनुंगदा ngasisu sugnu apunba maira paibi lupki kangbu singsu miyamga loinena ngasi sugnuda lambi thingbagi khongjang changsinki Youth of Pangantabi YOP amadi Pangantabi gi maira paibi singna Pangantabida Indo Burma Road Thingduna Khongjang Changsinki Wangudasu Mera Paibi Sing Amadi Nahakayana Lambi Thingki All Kakching Kuno Mera Paibi Welfare Association Amadi All Kakching Kuno United Club Organization na Ngasisu Kakching District ki Kakching Kuno Lamkhaida Burma Sugnu Lambi Thingbagi Khongjang su Changsinki Loinana Khongjang aduda saruk yakhibi All Kakching Kuno Mera Paibi Welfare Association ki Secretary Khumukjam Memana Phongdokhibada Hauzik Manipur da NRC update hana tauduna mitop khandok laba matungda census pangtho u haiduna JFD na changsilakli ba khongjang asi kakching khunau gi miyam na su mapung fana sawatli NRC update hana taudringai IDP sing masa masa gi mayum da hanjandringai census tauduna India government na yellow mi sing namthanana ba tawri ba asi yaningde maramaduna NRC update hana tawraba matungda mitop khandok laba matung census tawbiu hairiba demand asi lengak na thabak ta onthoraptrabadi JFD na changsilakli Khongjang khudingmakta sagotkani haiki nakal amaromda chathariba general strike asi sagoladuna Waikhong apunba maira paibina Waikhong high school ground dasu wakat mifam fambaga loinena wabagai sugnu lambida thinki Langmaidon United Club Organization Luko amadi Langmaidong apunba maira paibi lup lampal nasu general strike asi bu sagoladuna Langmaidong makhalaikai da wakat mifam fambaga loinena Wabagai sugnu lambi thinki amadi Langmaidong awang laikai pukri achauba manaktasu maira paibi singna wakat mifam chathaki nakal amaromda khungang semgat sagat ba lup lamzau awang laikai apunba maira paibi lup lamzau apunba maira paibi lup lamzau awang laikai social development club na general strike asibu sagatladuna lamzau awang laikai khongnang makhongda wabagai sugnu lambi thinki Wabagai hianglam lamkhai kaithel dasu wabagai hianglam apunba ima lup amadi nahakayana lambi thinki kairak apunba maira paibi amadi naha singnasu kairak yawabung mapada lambi thinki kakching da leiba tongan ba lup sing amadi nahakayana kakching kaithel da leiba thong da lambi thinki hairi nakal amarom da ngasi numidang wairam general strike chatharingai manungda kakching Fausupat supermarket ta leiba dukan ahum yuyo lambadagi JFD student wing na phaduna dukan adu da leiramba using fagatuna mai thadoktuna manghanki hairi campaign for just a fair limitation akogi just JFD na changchil lakwa numi ini ki akoi puni pan ki jene strike ta koi ni subada ngasi ji akoi se kakching lo langkhai sida adu gumlaba akogi NRC update tawdana akoi census tawba yaroi habidugi mebta ngasi se suba potential akoi changchin jabani maramasiga akoi na ngasi ngasi ge India sarkar na subong ba akoi ge IDP sing mayumda hanjindringai akoi ge adugumlaba indigenous people sing sibu akoi ge namthana bo hodar padung basa akoi yaningde aduna yargati akoi NRC update tawrakanda mito khandurakanda akoi census si tawbiu haidi dunia akoi ngasi thamdari bo konje aduna ngasi akoi haidi ba sugumnaba just fair limitation na changthili ba khongjang si akoi phire paidi akoi ngasi ba demand si phangdingai akoi makhata na haidi ba dupsina tawra thabak khudi makta akoi makhata na sarja jani Mikok Thidringaida NRC Hana Taugatabani Haiba Demanda Campaign for Just and Fair Delimitation na Thasigi Tang Tara Tarit Ki Ahingnong Yaidagi Kaukiba Pungni Funipan ki General Strike King Asinini Janba Numita Thaubal District Tasu District Asigi Mausagi Fibam da Chauna Kaiba Pikre District Asigi Tongan Bap Mafam Sing da Strike Asibu Sagat Pasingna Ayuk Angan Badagi Lampi da Tire Mai Thaba Yauna Lampi Thingnaki National Highway 102 da Wangjing New Market ki Kaithel Fambi Singna Lambi Thingduna Khongjang Sagatki Kaithel Famna Khide Dukan Sing Thong Hangna Khide Khongjang aduda sarukya khiba Premita Kaubi Wangjing New Market ta Kaithel Fambi amana hai Manipur amadi India lengak na mikok thigani hai na thaurang tawribasi Manipur da thokliba achauba irang asina maram oiraga relief camp sing da lariba IDP singi khallaga amadi NRC hana update tawbiraba matungda mitop sing hana khandokadabani
मसी नत्रबदी लमदम असिदा मिकोक थीबगी थबक चथरकपा यानिंगदे हाइना फोंदोखी मरु ओइना थौबाल बाजार बाबू बाजार अमदी खांगाबोक्ता जनरल स्ट्राइक सगोटपा सिंगना नेशनल हाईवे 102 दा लंबी थिंगदुना खोंजंग चंगसिनखी थौबाल कसोम खुलेन रोड की यारिपोक हुइड्रोम लैकाय अमदी यारिपोक बाजार दसु स्ट्राइक थौगोटपा सिंगना लंबी थिंगदुना खोंजंग चंगसिनखी डिस्ट्रिक्ट असिदा लैबा कैथेल सिंग फमनखिदे दुकान सिंग लोनखी लंबी सोरोकता मी चनखिदे अमदी JFD की खोंजंग असिबु सौगलदुना यारिपोक हुइड्रोम लैकायदा लैबा हुइड्रोम लैकाय यूनाइटेड प्रोग्रेसिव क्लब अमदी मेरापाइबी इमा इवेंट सिंगा लोइनना थौबाल कसोम खुलेन रोड तसु लंबी थिंगदुना खोंजंग चंगसिनखी हाइरी मणिपुर दा आइन कायना चंगसिल्लिबा मितोप सिंह हाना खंदोकलबा मतुंगदा मिकोक थीगदबनी मितोप खंदोक नबकीदमक NRC अपडेट तौद्री फाउबा सेंसस पाकथोकपा यारोय हाइदुना JFD की मित्यंग मखादा ngasi yamlaba miyamna kakwa naurem lekai हौदुना सिंजमई सुपरमार्केट फाउबा मियामगी खोंचत अमा चटख्रे खोंचत अदुदा नो NRC नो सेंसस enumerator and supervisor की ट्रेनिंग याउबा लेंगा की एम्प्लॉय सिंग बॉयकॉट तौरे अमदी मियाम की मायोक्ता लेबा सिक्योरिटी पर्सनल सिंग सस्पेंड तौगदबनी हाइना खोलाव कया सुलाउखी ngasiगी मियाम की खोंचत अदुना सिंजमई सुपरमार्केट ट्रैफिक पॉइंट यौरकपदा स्टेट अमदी सेंट्रल सिक्योरिटी फोर्स ना थत्तुना थंबदगी खोंचत अदु मफम अदुदगी अमुक ममाई लेदुना हनखी अदुमकपु खोंचत अदुदा पामदबा थौदोक सिंग थोखिबदी लेते लोइनेना खोंचत असिगी सरुक असिदा सरुक याखिबा इमागी मैरागी प्रेसिडेंट टी सुजाता नसु वाफम कया अमा फोंदोखी Masi ako'y na chaliver ako'y release ito inate ngarang dagi ako'y bansi tawjura paliban tawbudo ako'y ngarang iboy na tawgiba press meet to ako'y hari ba pot census se ako'y state se defer tawre natraga corporate tawre habase ako'y government side dagi thambirak taba natadana ako'y NRC matang je ada chala wari sanaru khige kholu khige ka haiba ado moi NRC to tawrani haraga boy admire thadureng khalo census se sonda thian duri braba no ako'y di yaroi ba maramdi NRC do hoy matam changi ako'y khang तब ओरिबा कंडीशन मणिपुर से ओरिबा सिचुएशन सिददी ngasi mikok thijen ba yungkok thijen ba chuya yaroi ba duna maram oraga ngasi gi release ma iben myamna hongnaba leitana ngasi gi release chatpani aduna akoi sarkar da ngasi ju request tawri na khoi gi na khotel leba boni center da yamna khoi yamda khangda ba khoi praja sibu karin ta khangda ba kam tumi tawna napi dawna khangeno na khoi na sa da leban state amada sugum na mai cha le gadi sumaina tawson ba si yade ha khanga leban ni report to noi ngasi su amu su hairi ni ngasi su noi cabinet na decision loragana aduga report se thabi hoba akhoi sumai tawdar matam khara akhoi gi haireba census se akhoi cooperate tawbanga maroi manipur gi oina di hairiba sarkar ne sumba matang thabi ra taragadi hayeng khoi normal life ta loimak leiminaraga chap chap akhoi longni sarkar na madugi wahi do census se akhoi defund targa cooperate tawbanga moi habe gi wahi je hadi bokti akhoi adum khongjang ji halloi haba potuni ngasi khoi thami NRC तौदना सेंसस पांगथोकपा यारोय हाइदुना JFD अमदी लमदमसिगी मियामना चंगसिलक्लिबा खोंजंग असिबु सौगतलदुना ngasi sekmaidsu tongan tongan ba furup singna saruk yaduna wakat mifam chathakre wakat mifam aduda tongan ba lupki maru oiba mioi singsu saruk yaraduna no NRC no census haiba precard sing sizinakhiba golonena kholaw kya sulawki ngasigi wakat mifam aduda tongan ba CSO gi luchingba singna lamdamasidagi mitop khandoklaba matungda census pangthokpana manipur gi yaifaba oigani haibana chingba wafam kaya amasu pautamki लमदम असिदा आइन कायना चंगसिलक्लिबा मितोप सिंह खंतोकनबगिदमक्ता NRC अपडेट तौबियु NRC अपडेट तौद्री फाउबदी लेंगाकना सेंसस की मतम यैथोकपियु हाइना सिंजमई चिंगा मखादा लेबा मॉडल क्लब न सिंदुना तोंगान बा लुप मापनगा खुसमनदुना ngasi सिंजमई चिंगा मखा मॉडल क्लब ता वाकत मिफम चथखरे ngasi khoji चिंगा मखा पुनबा निपि लमजिंग अमदि मॉडल क्लब अनिना खुसमनदुना थंजरिबा मधना अदगी कोई बन तौजरिबसे ngasi NRC hana tawbiraga kona census ki thabuk tawbiyu haiba wafam masisa hanjaba dhanani adu sungsoi soidana masi tawbidana koi tabidana tawbibadi tawbidanu sungsoi soidana tawbiyu haiba mafam sithangje
THYO Thangmaiban Youth Organization na Mairapai Bisinga Khusamna duna ngasi Thangmaiban dasu JFD gi General Strike sagatuna khongjang jangsinki khongjang aduda no NRC no census amadi mitop khandok trungeda census pangthokpa yaroi haibana chingba kholau ko yasu lauki khongjang asida saruk yakiba Thangmaiban Youth Organization gi member amana wafam kaya thamlakli Marang dei chatharakpa ini gi general strike se akoi wholeheartedly support tawi sogachai aduga akoi sida lambi thatpa khotpa tawbuji su akoi violent kemta yaujade tawtabu akoi laiba ni chatliba thoki adagidi medical gi water supply gi chatliba singsi akoi phajana wahang pahong taw matanga moi karam lambi da phawraga moi gi destination do yogudagi haiwa akoi gi ima mayam sing adagidi volunteer sing na akoi phajana guide tawraga chalhali haitare se akoi NRC haiba National Registry for Citizen haiba se city akoi Manipur in particularly Meitei gi damakdi yamna phaba tawpham thokpa India government na Honorable Prime Minister na masi tawbirigadi yamna phai aduga census haiba city akoi corona number amar kanda 2021 da pending leiba city soidna makke hana tawrani hana leirabanina aduna NRC sina hana presit tawbirigadi akoi soidna maki afaba porkani haibasi achetpa thajabaga loinana si khongjang je koi support tawjab Nakalama Romda no NRC no census haiba banner amagi makhada NRC demand committee Moirang subdivision na sinduna ngasi Moirang ima ibel kaya khongchat chatkre khongchat aduda no NRC no census amadi midop khandokta census tawba yaroi haibana chingba kholau kaya su lauke midop khandokta census tawba yaroi NRC no census no NRC no census Manipur da NRC tawdana census tawba yaroi haiduna JFD na tha sigi tang 13 ke hingnong yaidagi hauraga chatharakliba general strike asipu sawgatladuna ngasi uchiwa amadi hayelda leiba club amadi maira paibi singna uchiwa leirak achouba machingi main road ta thoraktuna lambi thingbagi khongjang changsinkhre general strike asina maram oiraga national highway 137A mayai lambi gi saruk ama oiriba langthapal dagi hauraga sekmaizin phawbada maru oiba kaithel singdasu dukan sing ayamba thong lonakhi loinana ngasi su lanai gari kharana tana passenger puba gari amata chenakhide adumakpu lining laishol amadi mai ising yauna ana layengi oinadi lambi thingbagi khongjang asida ayet apan pikhide ngasi gi khongjang aduda yaukhibi sagolsem pramolai mena haikibada Manipur da hauzik NRC tawdana census tawbiganu maru oina hauzik census ka mari lainana lengak ki employees singna training tawriba sisu khudakta lepiu karigumba lengak na NRC hana tawdana census asi uchiwa amadi hayelda tawrakpa taragadi masida leiriba club sing amadi mera paibi singna miyam ko khusamnaraga census boycott tawgani hainasu mahakna makhatana phongdokhi usia all usiwa social organization club mera paibi puna mangna sawgachari maramdi NRC si chana handana census tawba yaroi NRC tawdingagi marakta census tawrakpa taragadi hayel amasung uchiwada census si tawrakpa taragadi hayel amadi uchiwa maira paibi puna club organization puna mangda boycott tawjagan Campaign for Just and Fair Delimitation JFD na Manipur da NRC tawdringai da census tawba yaroi haiduna tha sigi tang 13 ke hingnong yaidagi hauraga chatharakiba general strike asibo mapung fana sawgatuna ngasi Kakching district ki nongmai khongdasu lamdamas adomgi miyamna lambi thingduna no NRC no census haiba kholau kaya lauduna khongjang changsinkhre sekmaizin tu tokpaching Union of Development Agency studana sinduna Nongmai Khong Mayai Amadi Awang Lekai gi miyamna changsin kiba khongjang aduda studagi executive member Salam Joina Hai Tungi Miron gi damakta mitop khandoktuna
ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯦꯛꯃꯥꯏꯖꯤꯟꯗꯒꯤ ꯇꯣꯛꯄ ꯆꯤꯡꯒꯤ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ JFDꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯧꯒꯠꯂꯗꯨꯅ ꯉꯁꯤꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯌꯨꯝꯗꯥꯡꯕꯅ ꯀꯩꯗꯥꯡꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯊꯧꯑꯣꯡꯗ ꯃꯅꯤꯄꯨꯔꯗ ꯃꯁꯤꯡ ꯈꯪꯗꯅ ꯃꯄꯥꯟꯗꯒꯤ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯁꯤ NRC ꯇꯧꯗꯨꯅ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯇꯧꯒꯗꯕꯅꯤ ꯂꯣꯏꯅꯅ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ JFDꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯅꯣꯡꯃꯥꯏꯈꯣꯡꯒꯤ ꯃꯤꯌꯥꯝꯅꯁꯨ ꯍꯟꯕ ꯂꯩꯇꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯏꯕꯗꯒꯤ ꯑꯃꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯇꯕꯗꯒꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯉꯁꯤꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯔꯦꯐ꯭ꯌꯨꯖꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏ ꯃꯤꯇꯣꯞ ꯃꯤꯔꯥꯟ ꯆꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕ ꯍꯥꯏꯕꯗꯨꯒꯤ ꯊꯧꯗꯧꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ NRC ꯇꯧꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠꯇ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯑꯁꯤ ꯇꯧꯖꯕꯅꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯁꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ IDP ꯃꯤ 60,000 ꯑꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯒꯣꯔꯃꯦꯟꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯏꯕꯗꯒꯤ ꯉꯁꯤꯃꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯤ ꯃꯔꯝꯗꯤ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯃꯌꯥꯝ ꯑꯃꯅ ꯏꯂꯤꯒꯦꯟ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯈꯟꯗꯣꯛꯄ ꯉꯝꯗꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯊꯧꯅꯥ ꯄꯤꯗꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁ ꯇꯧꯖꯔꯤ ꯃꯔꯝꯗꯤ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯉꯥꯛꯂꯕ ꯃꯇꯝꯗꯗ ꯑꯩꯈꯣꯏꯒꯤ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯃꯩꯍꯧꯔꯣꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯊꯧꯅꯥ ꯄꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣ NRC ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯑꯩꯈꯣꯏ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯙꯔꯅꯥ ꯑꯁꯤ ꯇꯧꯖꯕꯅꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ NRC ꯇꯧꯗꯨꯅ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯇꯧꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯃꯨꯊꯠꯅꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯒꯅꯨ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯃꯌꯨꯝꯗ ꯍꯥꯟꯅ ꯍꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ JFDꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯗꯨꯅ ꯉꯁꯤꯁꯨ ꯏꯊꯥꯏ ꯈꯨꯅꯧꯗ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯋꯥꯔꯗ ꯅꯝꯕꯔ 2 ꯑꯃꯗꯤ ꯋꯥꯔꯗ ꯅꯝꯕꯔ 3ꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯃꯅ ꯍꯥꯏ JFDꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 18ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯄꯨꯡ 9ꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯕꯟ ꯑꯁꯤ ꯁꯧꯒꯠꯇꯨꯅ ꯏꯊꯥꯏ ꯈꯨꯅꯧꯒꯤ ꯏꯃꯥꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ NRC ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯕꯨꯁꯨ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯗꯥꯕꯤꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯏꯊꯥꯏ ꯈꯨꯅꯧꯒꯤ ꯏꯃꯥꯁꯤꯡꯅꯁꯨ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏ ꯏꯊꯥꯏ ꯈꯨꯅꯧꯒꯤ ꯀ꯭ꯂꯕꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯁꯤꯅ ꯉꯁꯤ ꯋꯥꯔꯗ ꯅꯝꯕꯔ 2-3ꯅ ꯁꯧꯒꯠꯆꯔꯤꯁꯤ JMTꯅ ꯇꯧꯔꯤꯕ ꯕꯜ ꯑꯁꯤ NRC ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯦꯟꯁꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯁꯦꯟꯁꯁ ꯇꯧꯕꯗ ꯑꯊꯤꯡꯕ ꯀꯩꯝꯇ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯤꯁꯤ NRC ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯨꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯧꯒꯠꯆꯔꯤ ꯗꯤꯅ ꯇꯧꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯏꯊꯥꯏ ꯈꯨꯅꯧꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯒ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯃꯤꯗꯤꯌꯥꯒꯤ ꯀꯩꯅꯣ ꯂꯧꯖꯔꯒ ꯐꯣꯡꯗꯣꯛꯆꯔꯤ No NRC No Census की matangda campaign for just and fair delimitation JFD na ngasi ahing nongyai fauba chathagadaba general strike pu mapung fana saugatuna Churachandpur district ki Saikot assembly constituency ki manungda leiba sagang dasu mitai amadi kom furup na amata oina lambi thingduna khongjang changsinkhre sagang maitai mera paibi amadi sagang kom mera paibi sing Kaithel thong londuna chathakiba khongjang aduda NRC update tawdringeida census tawba yaroi Manipur gi apunbagi saktam kaiba yaroi Manipur gi ngamkhai kaiba yaroi long live Manipur haibana chingba kholaw kaya sulawkhi nakal amarom da kumbi kendra gi wangu sabal wangu nauda khong amadi wangu ahlu parking da su
lamdam adugi masing yamlaba maira paibi singna no NRC no census ki khongjang lambi thingduna changsin ki khongjang aduda saruk yakhibi wangu apunba maira paibi gi luchingbi el sumiti leimana phongdok kibada manipur gi leingak asida mitop khandok pagi thabak asi hana tawbidana manipur gi mikok amadi yungkok thibagi thabak tawgani hairiba asi kari karamba wakhalonda tawribano lengakna manipur gi miyam asibu suknam sasan tawraga thamgadawribara haiba wahangsu aroibada hanglakli No NRC, no census ki matang the campaign for just and fair delimitation JFD na ngasi ehing nong yai fawba chathakadaba general strike puma pungfana saugatuna Sendra Imalup amadi Sendra Youth Club na Sinduna Bisnupur district ki manung chanba Sendra market seta ngasi wakat mifam chathakre Sendra lambi thingkre Sendra ki mera pai bi ima kaya amadi tonganba mahiloi singda mahitamliba Sendra da leiba mahiroi kaya su saruk yaduna pangthokiba wakat khongchang aduda NRC update tawdringaida census tawba yaroi manipur gi apunbagi saktam kaiba yaroi manipur gi ngamkhai kaiba yaroi no NRC update no census haina thaba placard kaya su sizina khibaga loinana kholaw kaya su lawki amadi saruk yakhiba singna Sendra lambi thingduna wakat khongchang changsin ki adubu mehau langpok ana layeng lining laishon amadi atuba thabak singdadi wakat khongjang aduda konsin khide Campaign for just and fair delimitation na Manipur da NRC tawdringai da census tawbayaro haiduna ngasi ahing nongyai fawba jathariba pungni funipan gi general strike asibu mapung fana saugatuna Bisnupur district ki kumbi kaithel thonglonduna lambi thingduna no NRC no census haiba kholaw kaya lauduna khongjang changsin khre apunba ima kumbi gi thomi sing kumbi kaithel gi akoibada lairiba apunba ima sing BK Golden Academy kumbi gi mahiroi sing kayana saruk yaduna changsin khiba khongjang aduda saruk yakiba BK Golden Academy kumbi gi mahiroi amana phongdorakpada asigumba thokdok wathok charang naba kaya asina mahiroi ekhoida asuki matik awaba pire pis oina mahi tamba phangandre mahiroi ekhoi gi tungi afaba career ama sembada school da subject kaya ama cover tawba ngamdre tungi yumbini hairiba mahiroi kaya dadi asuki matik awaba pire maram aduna lamdam masida NRC tawdringaida census tawba yaroi hairiba Manipur miyam gi kholaw asi lengak na tabiduna lamdam masida santi oihanduna mahiroi singbu tangdu leitana mahi tamhanbiyu hairaduna karigumba miyam gi khongjang asida mari leinaba singna tabidragadi mahiroi singna su akanba khongjang kaya changsilaklagani hairi Manipur da koi charang na ba condition ama leibisina turmoil situation ama ngasi society da dum create tawraga leire masi ki effect se ngasi nongna mahi masing tamjari ba khoi gi chhatra sing da yamna chaungna masi effect se phange khoi gi somaina charang na ba condition sing thok pasina khoi gi mairoi singna syllabus sing cover tawna ba hona ba amadi mahi masing yamna peace oina shanti da tamba phangandre khoi mairoi habasi khoi tungi onadi future pillar ni amadi samas amagi backbone asumna asumna mairoi singna shanti oina direct tamba phangdaba taragadi matawkramna society ama backbone yaudana lepangangani aduna ngasi khoina chhatra sing mafamdagi haijaningi je ngasi praja singna taliba dabi habidi NRC athuba matamda chana hanbiu NRC tawdrabidi census tawbigunu haiba masi dabi se masi mari leinaba government body singna masi thabakona athuba matamda pangthokpiu NRC tawdringaida census tawbayaro haibagi mayokta campaign for just and fair delimitation na chatharakiba pungni funipan numit nini gi oiba khongjang ngasi ningthau khong kaithel da su lamdam adom gi miyamna saugatuna lambi thatpa thingbagi khongjang changsinkhre khongjanang tuga mari leinana khongjang long oikhiba M Rajen na phongdokhibada no census no NRC haiduna changsiliba khongjang asi Indian constitution na piba aikhoi gi right amani mitop miyan cha khandoksi haiba si aina yaba thabakni masida lengak nasu saugatpam thoi aikhoi gi leijaram liba yelhomi kayadagi mapan lamdagi changlakpa illegal immigrant singna masing yam khalakliba aikhoi khunai asi muthanana bokhona rakpa asida paliba lengak asina ngakthokpa haibasi
लेंगाक्लोइसिंगी मथौनी मसिदा प्रजा मियामना खोंजंग चंगसिलिबा असिदा तनखाइबा फुबा चैबा तौफम थोकते हाइखी नाकल अमरोमदा कैंपेन फॉर जस्ट एंड फेयर डिलिमिटेशन ना मणिपुर दा एनआरसी तौद्रिङैदा सेंसस तौबा यारोय हाइदुना ngasi अहिंग नोंयाय फाउबा चथरिबा जनरल स्ट्राइक असिबु मपुंग फाना सौगतुना कक्चिंग डिस्ट्रिक्ट की हियांगलम असेंबली कॉन्स्टिट्युएंसी की मनुंगदा लेबा नोंमाइखोंग मखालैकाई दसु नोंमाइखोंग मखालैकाई चाखत थौरांग लुपना नो एनआरसी नो सेंसस हाइबा खोलाव कया लाउदुना वाकत खोंजंग चंगसिनकी खोंजंग अदुदा सरुक याखिबी नोंमाइखोंग मखालैकाई चाखत थौरांग लुप की मेंबर निंगथौजम गितारानी ना फोंदोखिबदा ngasi मणिपुर की मियामना एनआरसी तौदना सेंसस तौबा यारोय हाइबगी खोंजंग चंगसिलिबा सिदा करिगुंबा लेंगाकना मपुंग फान लेंगाक मपुना ngami हाइबगी मतागुम सेंसस तौरपा ताराबदी इमा इबेल सिंगना ख्वांगचेत मची लांगदुना पांगल शक्ति पुथोक्तुना अंगंबा थाकता मखल मखा कयागी खोंजंग चंगसिलगनी हाइरदुना मिटोप मियांचा सिंग लमदम असिदगी एनआरसी अपडेट तौदना खंदोक्त्रिबा मखै सेंसस तौबा यारोय हाइबसी लेंगाकी मफमदा थमलकपगा लोइनना अथुबा मतमदा आईडीपी सिंग मसा मसागी मरमदा मयुमदा हंजिल हंदुना शांति लेरबा मतमदा सेंसस तौबियु हाइखी No NRC! No Mito Kandoktana! Mito Kandoktana! Mito Kandoktana! No NRC! No NRC! Mito Kandoktana! Mito Kandoktana! IDP sing mayimda hanjandana NRC tawdana census tawbigano haiduna lengang mapugi mafamda ima ibn singna makhan makha kayagi khongjang lepna sangsilli adubu government ngami haiduna karigumba NRC tawdana census tawpa taragadi ma ibn sing maira pai bi meitai nupi khangje sipi gi pangan thauna sati puthokuna araiba makhan makha kayagi khongjang lepna sangsilakani mito khandokna mikok thibiganu haibasi सरकार लेंगा मपुगे मफमदा खोइना हाइजरी अथुबा मतमदा आईडीपी सिंग मयुमदा हंजिलहन बियु आईडीपी सिंग मयुमदा हंजिला मतुंगदा एनआरसी तौबियु अदु मतुंगदा मिटोक खंदोगा मिकोक थिबियु हाइबसी गमेंगी मफमदा हाइजनिंगी करिगुम गमेना ngami हाइदुना फोर्स तौरप तारगदी इमाइबेन सिंगना थवाई खुबाकता थाबा मखै पामुबा लेतना अतोपा मखल मखा के खोंजंग जुन चांगसेलकनी अदुना लेंगा मपुना अथुबा मतमदा मिटोक खंदोपियु अदुगा मिकोक थिबियु हाइबसी थंजनी JFD na sangsil ulit kongdang ito ko yung sugat sa bani aduna masi ay kun makata na praja miyam na masi sugat ko na asi kongdang si may pang na nabo ko na pagkitangay padabado lay loy na rajniti daw bini ba rajniti wala sing na su masi ay ko Indian Constitution ki may okta sangsin ba kongdang sunate masi Indian Constitution bu sugat pa India ki masing yam labi India ki lamsida lay riba praja mayam masigi matak ta foreigner mayam masangsilak ba sida ngakok si haiba sida koi sangsilak pani adunai lay riba India ki security sing state ki security sing su masi hariba amadira inti wala sing su sagat pom thoi masi sagat tradruna ato pangasi phawda ra inti wala sing na kan maron thok ta dra lay rakwa si koi praja mayam na mungaite sigumba mayam masi aikoi punna thengnamina lan horibani natragana aikoi masigumba ihowasi dagi aikoi ngakokna nabani haidana aikoi changsilli bachi da tangkak naina potha na changsil bagi mohutadi aikoi siba sangma thidana aikoi ihosi panthong yauna na bahona bagi tangai phadabada aikoi lukmas sina aikoi lomin na bagi tangai phadabalai NRC hana update toroba matungda census ki thapak paikhat piu haiba wafam sing yawba memorandum mamangasi mayang imphal apunba maira pai bi lup ki thomi singna mayang imphal assembly constituency gi MLA kongkham robindro gi mafamda pisinduna changsil lubana MLA masagi yumda leiramdaba maram oiraga MLA robindro gi apokpa mapagi khuthangda memorandum adu khusinakre hairi memorandum aduda NRC hana tawba matungda census pangthok piu iramda manipur da census pangthok lagani haiduna lengakna paikhatliba thong asi mayang imphal miyamna yaba ngamloi hojik census pangthokpa matang chade haiba wafam sing yauri hairiba wafam sing asida MLA gi apokpa kongkham manglemna mayang imphal da leiriba miyam gi apamba thabak sing adu MLA na thabak oina pangthokna ba khotna hangani haiba gi thasaba pikhi hairi Nakalambaromda campaign for JFD na changsiliba khongjang asigi manungda
census training amadi enumeration gi duty pibiganu government higher secondary school singi oja singbu bali gi hameng tahan biganu haina Manipur Government Higher Secondary Lecturers Welfare Association na thokpa cherol amada lenga ki pukning chingsilakli association asiki general secretary ke herojit na khuyek pi dona thokpa cherol amada government employee amadi oja singna ngasi fawbada lenga na piba duty sing pukchel sing na pangthok tuna lakli adum oinamak CSO amadi miyamna no NRC no census ki khongjang changsil lengai chairakta census ka mari leinaba duty sing makhata na pangthok tuna leiba haibasi administrative directives amadi CSO singi pressure anigi marakta duty pangthokna ba hona zariba singdadi aruba fipam amada leire miyam gi asauba sina maram oiraga yumthong khudingi chatuna enumeration pangthokpa haibasi state amadi public anigi marakta leiriba duty ki assignment fanglaba lenga ki school gi oja singi mafam dadi khudong thiningai oiba fibam amada leire maram aduna lengak na mari leinaba CSO singa wari sanaduna khongjang asigi waroisin ama purakchi fawbadi census ka mari leinaba training sing amadi field duty sing matam khara yei thokpi haina association asigi maikai dagi appeal tawrakli NRC tawduna census pangthokpa yaroi haiduna miyamna taliba demand asi center na mangzauna na khangfam thokpani masida ruling gi member kharana Delhi da chatuna miyam gi apamba taksilugani hairiba wafam asi angakpa fawi haina MPCC gi president Okram Ibobina phongdokre wafam asing asi Imphal gi Congress bhavan da pangthokpa paw gi mifam amada mahakna phongdokhibani mahakna makha taraduna hai miyoi lising homfu hena lanjen duna leiriba fibam asida census tawba yaroi furup kanglop amadi district amaga changtok changsin yanana bahana hona ko haiba wafam asi hanjinna takningai oidre maru oina kumjali singani ga supna kun go humdoigi me ahumdagi thokiba irang aduna maram oiraga Manipur da haujik oiriba fibam asida mikok thibagi thabak chathaba yaroi haibasi mangjaunana center na khangfam thokpani amadi state asida leiriba lengak asina khanglabani ngasi CSO singi ehou lakpadagi miyam asi themba yararoi khanglakpadagi ruling ki member kharana Delhi da chatuna miyam gi apamba taksilugani hairiba wafam asi angakpa fawbaga loinana thamlakliba wafam asi aikhoina lausinba ngamdre loinana hauji leiba ki oiba issue laklabadi opposition natraga ruling haibagi wafam leite aikhoi punna chatminaduna issue sing adu thengnamina bada center na su soidana miyamgi wafam asi taduna thabakta onthorakani haibagi thajaba lei haina mahakna phongdokhi Jahi ahum hela abase displaced family mama singam sung tampak tagi not less than 60,000 internally displaced person tongan ba relief camp singda hojik lainari jahi ahum hela abase mayam ne hana khangbirab adugi masta moi hojik relief camp dan lairibase moi gi hana lairamba mafam singda yumdu almost ayambana demolish tawkiba mayam su yaukre madu house listing tawbasi adu karmaina tawgadoribano masi government of India na su khangbam thokpuneba aduga lairiba state government sina hena more particular government of India na census hauro mikok thiba hauro yum masing thiba house listing tawba hauro na harpa gazette notification thorpagi day 1 dagi moin hena no akhoi sidadi mikok thiba yum masing thiba se atai national level da tawba atai state ta tawbaga akhoi da chap manana apply tawbiganu maramdi akhoi gi lairiba Manipur gi context ni ko haijari base Manipur da lairiba context da karmain tawduna relief camp ta 60,000 hena lairi moi gi mikok se karmaina thigani tongan ba district amadagi district amada criss cross tawdra chechur champur dagi thorpa yauri ali kampokwi dagi thorpa yauri ali district amaga su community se amaga su hujik samna basu yadri Jiribam district ta panduna leiriba mapan lamgi gari thauriba driver sing penadre driver amadi Manipur miyam gi sentiment khangba SP ama Jiribam da thambiu amadi Jiribam gi haujik leiriba
SP asi lawtho haiba play card sing paiduna ngasi Jiribam gi babu parada leiba Congress office pamangda wakat mifam chathakre wakat mifam aduda driver amadi Manipur miyam gi sentiment khangba SP ma Jiribam da thambiu Jiribam gi SP lawtho National Highway 37 da free oina chatpa yahallu amadi Manipur lengakna aikhoi gi dabi pi ke dabani hain bana thaba play card sing season akiba galoina na kholau kya sulauki wakan bifamatuda atopa state tagi lakpa driver amana aikhoina state kaya amma fauduna lakpada Manipur gi Jiribam yorokpada police sing na harassment piba gi thawong sing chathari maramaduna aikhoi free oina national highway da chalhan biu haina appeal tawki nakal amarom da all Jiribam road Transport Drivers Union AJRTDU gi General Secretary K Ais Gopeshwar na haikibada Jiribam da AJRTDU ki welfare gi damakta driver sing dagi angamba donation lobada su Jiribam da leiba SP ki pautak matung inna lawdana bakana hotnari masida sunatana maram chadana SP gi yathang matung inna driver sing dagi chalal na chingba kaknana ba pressure kaya pi badana tana awaba kaya piri loina ngasi su escort yaudana gari chani rom Jiribam dagi thadoki masi kanagi yathang amagi matung inna tawbano hairiba driver sing da awaba kaya piba amadi khudong chadaba thokliba sing asi Jiribam SP na thokhanbani maram aduna Jiribam ki SP asi athuba matamda laingak na sindok piyo haina mahakna appeal tawki Swimming Federation of India ki mityeng makhada Odisha na yumpu oiduna Bhubaneswar da ngarang dagi hauduna Yankhaini toy shuba Junior National Aquatic Championship ki boys group 1 ki meter 50 ki butterfly da matam 25.73 second da panthung pham yauduna anishiba position Laiton Zam Lanchen bana lobangam kre Chatliba tha sigi kulumdoi fawba championship asida Manipur gi oina swimmer marina saruk yari coach cum manager na Maibam Purna Chandra na oiri Loisalakpada maroiba pau amukhana thamjari Magda Maitai Singh na mayamba amadi machi ama oibagi thongdang lawfam thoi haina CM na phongdokre Campaign for JFD gi khongjam makhada chatharakpa oina hayengdagi lainga ki loisang sing boycott tawre haina lauthokre Kaukiba General Strike Saugaladuna Tampaki Mafam Singda Park Sanna Khongjang Changsin Trey State Amadi Public ki Marakta Laihanduna Laingak na Census ki duty piriba singbu bali gi hameng oyanbiganu haina wakatlakli Taliba Dabi Asi Center na Mangzong na Khangfang Thokpani haina MPCC ki President O Ibobina Phongdokre ISCOM Media ki Manipuri Prime Time News matang swai solution jare kainana bayathang nizari